ngasi phongkiba tuan Manipuri sifong amasum thokiba thawdo wathoksingi maru oibe I pausing khonga saraga Manipur top channel gi maikedi gi myamna thamjigi ahanbada boot committee office hangdokre merep singna makhoi gi kanaba yenglaga naha amasum nupi masa sing nisa pizaraga manghanana hona bigano roman singjama acda npp gi election campaign makhatana kankhat hananabagi Pandam da ngasisu constituency asigi manungsana leiba Imphal West ki singjamai mathak thokchom lekai da boot committee office ama hangdokre boot committee office adu lakadoriba kumsing English ngani ga kungani thogi angan basarukta pangthokadaba state general assembly election da singjamai constituency da National People Party NPP gi ticket candidate oigadoriba oinam Romena hangdokibani Romena hai Constituency asigi manungda asigumba boot committee office kya hangdokliba si constituency asigi manungda leidiba naha amasum nupi sing yauna atai voter singna board khom de hena thawai yauksanabani constituency asigi manungda mikhal thengnagadoriba atai mirep singna maram sadana asigumba office kya hangdokli adubo office sing adu naha amadi nupi masa singge haksang so oningai oiba mawongda nisagi makon ohenba thengnari Masi yamna lebak thibani masina lamdamasida leirib naha masnu pi masa sing lana lamjingnaba maram ama oiri makhoi gi kanaba khak yenglaga miyoiba jati manghanaba asigumba thaba asi makha chathabigeno haiki naha sing asumba maikaira puruknabata khunai ama sakhot hanba ngamgadoribani makhoi bu lana lamjing ba habisi khunai ama bu lana lamjing bani makhoi bu karamna asumba amadi asengba lusing bani haina lawgadoribano haina hangladuna Aihaki oinadi constituency asida asigumba office asi masing yamna hangdoi mafam sab yenglaga tangai fadaba mafam khara khaktada hangdokani office singa sida maru oiba thau puri basingna naha amadi nupi masa singi tungi kanagadaba hiram kya khanagani amasum makhoi gi tungi punsida hingbara sangadaba hiram kya gi kanafam oigani haidi Constituency asida leidiba leirik hairaga thabak phangdriba naha amasum nupi masa sing lainga ki thabak khaktana thabak nate masa maranai hona jaduna maromdom hingnaba hona baduna asengba amadi tungkoina satnagadaba thaba adu mayek singna maromdom hingnaba hona duna asengba amadi tungkoina satnagadaba thaba adu mayek singna khangangani masigidamak naha amadi nupi masa singbu masana haijaba sinphamda pungning thogatuna masa maromdom lepsaba ngamangani masigidamak mahakna tawbuya pa thabak thorom punamak naha singidamak lep leitana pakhatkani naha amadi nupi masa sing masa maromdom lepsaduna sel thumgi maramda mipal tangdaba matam khaktada kunai ama sakhoran mangamgani hainasu mahakna makhatana phungdokhi atopa pawmana college campus ki exam pangthokpa yana bo hotnabiyu founder president nambolda leiba school of women college ki B.Ed Mahairoi Singi class taunaba madi exam pangthoknaba mafam college ki campus ta leitre college asida haujuk principal oiribasi thaudang leitaba thaudang lobu ngamdaba miyoi ni haina school of women college ki founder president and ibom sana phungdorakli Manipur press cup ta pangthokpa paugi mifam amada ibom sana makhatana hai college asigi makhada leiriba B.Ed program asi kumsing English nganiga tarago humdoida laingakna no objection certificate piduna National Council for Teachers Education kumsing English nganiga taraga mangada recognition pibaga loinana kumsing English nganiga taraga tarukta Manipur University gi ayaba yauna kumsing English nganiga taraga tarukta gina taraga tareta ahan boina academic session haukibani kumsing English nganiga kunda college asik lengak na loksin kiba matamda B.Ed department yahodaba haibisi maram sadi hainasu pausna supali atopa pawamana vaccine mapung fana kaptaba singna liquor leiba yaroi excise official Madhya Pradesh ki Khandwa district state laingakna anoba rule ama salaikre anoba rule adugi matungina state adugi liquor yonba dukan singna COVID-19 gi vaccine dose animak mapung fana kapthoklaba miyoi khakta alcohol yonba yahangadari kanaguma liquor pamduna dukan singna liquor leiba lakliba miyoi singaduna minamba wafam phongdoktuna vaccine dose animak sungkap kaptana dose suna kapthokle haidaklabadi makhoida liquor pigadra haina pamisingna hangkiba wang amagi pakhumda Khandwa district ki excise officer RP
ꯀꯤꯔꯔꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯤꯀꯔ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯤꯅꯝꯕ ꯉꯥꯡꯗꯦ ꯍꯥꯏꯕ ꯈꯪꯉꯤ ꯂꯤꯀꯔ ꯌꯣꯜꯂꯤꯕ ꯑꯣꯄꯔꯦꯇꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯜꯀꯣꯍꯣꯜ ꯂꯩꯕ ꯂꯥꯛꯄ ꯀꯁꯇꯃꯔꯁꯤꯡꯗ ꯄꯣꯠꯂꯝ ꯑꯗꯨ ꯄꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯈꯔ ꯇꯧꯗꯨꯅ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯟꯒꯤ ꯗꯣꯁ ꯑꯅꯤꯃꯛ ꯃꯄꯨꯡ ꯐꯥꯅ ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏꯔꯥ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯂꯤꯀꯔ ꯂꯩꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯣꯄꯔꯦꯇꯔꯁꯤꯡꯗ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯈꯤꯕꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯎꯠꯄꯒꯤ ꯗꯔꯀꯥꯔ ꯇꯥꯔꯣꯏ ꯂꯤꯀꯔ ꯂꯩꯕ ꯂꯥꯛꯂꯤꯕ ꯀꯁꯇꯃꯔ ꯃꯁꯥꯃꯛꯅ ꯚꯦꯛꯁꯤꯟ ꯗꯣꯁ ꯑꯅꯤꯃꯛ ꯀꯥꯞꯊꯣꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯀꯥꯞꯊꯣꯛꯇ꯭ꯔꯤ ꯍꯥꯏꯕꯗꯨ ꯃꯁꯥꯅ ꯑꯗꯨꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯐꯣꯡꯗꯣꯔꯛꯀꯅꯤ ꯈꯜꯂꯤ ꯍꯥꯏꯅ ꯑꯦꯛꯁꯥꯏꯖ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯌꯥꯔꯛ ꯍꯟꯅ ꯁꯤꯌꯔ ꯇꯧꯅꯔꯛꯈꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯋꯥꯜ ꯀꯤꯟꯊꯔꯛꯄꯗ ꯑꯉꯥꯡ 4 ꯌꯥꯎꯅ ꯃꯤꯑꯣꯏ 7 ꯁꯤꯈ꯭ꯔꯦ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯕꯦꯂꯣꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯑꯀꯟꯕ ꯅꯣꯡ ꯍꯩꯊꯔꯛꯄꯗꯒꯤ ꯉꯁꯤ ꯋꯥꯜ ꯑꯃ ꯀꯤꯟꯊꯔꯛꯇꯨꯅ ꯑꯉꯥꯡ 4 ꯌꯥꯎꯅ ꯃꯤꯑꯣꯏ 7 ꯁꯤꯈ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯕꯦꯂꯣꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯦꯔꯦꯅꯝꯄꯥꯇꯨ ꯑꯦꯔꯤꯌꯥꯗ ꯃꯥꯌꯣꯛꯅꯈꯤꯕꯅꯤ ꯄꯦꯔꯦꯅꯝꯄꯥꯇꯨ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯔꯤꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯋꯥꯜ ꯀꯤꯟꯊꯔꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯀꯟꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕꯁꯨ ꯍꯧꯈ꯭ꯔꯦ ꯆꯩꯔꯛꯁꯤꯗ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ M.K. ꯁ꯭ꯇꯦꯂꯤꯟꯅ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 7 ꯋꯥꯜ ꯀꯤꯟꯊꯔꯛꯄꯗ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯃꯝꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯂꯨꯄꯥ ₹5,500 ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯣꯏꯅ ꯄꯤꯔꯒꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇꯁꯨ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯂꯨꯄꯥ ₹50,000 ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯋꯥꯐꯝ ꯂꯥꯎꯊꯣꯛꯈꯤ ꯍꯧꯈꯤꯕ ꯆꯌꯣꯜꯗꯒꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯂꯦꯞꯇꯅ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯛꯂꯤ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟ IMDꯅ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯈꯤꯕ ꯑꯃꯗ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯃꯌꯥꯏ ꯑꯣꯏꯔꯞ ꯀꯟꯕꯗꯒꯤ ꯀꯥ ꯍꯦꯟꯅ ꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯍꯩꯊꯔꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯆꯦꯟꯅꯥꯏ ꯑꯃꯁꯨꯡ ꯃꯁꯤꯒ ꯊꯪꯅꯔꯤꯕ ꯁꯍꯔꯁꯤꯡꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯁꯤꯡ ꯌꯥꯎꯅ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯑꯌꯥꯝꯕ ꯃꯐꯝꯁꯤꯡꯗꯁꯨ ꯁ꯭ꯀꯨल ꯀꯣꯂꯦꯖꯁꯤꯡ ꯑꯀꯟꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯨꯇꯤ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯑꯁꯥꯝ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯥꯏꯜ ꯀꯦꯌꯔ ꯌꯨꯅꯤꯠꯇ ꯆꯥꯎꯅ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡ ꯀꯜꯍꯧꯔꯦ ꯑꯁꯥꯝꯒꯤ ꯒꯣꯂꯥꯄꯥꯔꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯉꯥꯛꯅ ꯆꯂꯥꯏꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯆꯥꯏꯜ ꯀꯦꯌꯔ ꯌꯨꯅꯤꯠꯇ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯎꯅ ꯃꯩ ꯆꯠꯂꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯌꯨꯅꯤꯠ ꯑꯗꯨꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡ 13 ꯑꯁꯤꯕꯒꯤ ꯀꯌꯥꯠꯇꯒꯤ ꯁꯝꯅꯥꯗ ꯂꯤꯠꯍꯧꯔꯦ ꯍꯥꯏꯔꯤ ꯒꯣꯜꯄꯥꯔꯥ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯗ ꯃꯩ ꯆꯥꯛꯂꯛꯄꯒꯤ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯊꯣꯛꯈꯤꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯏꯜ ꯀꯦꯌꯔ ꯌꯨꯅꯤꯠ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩ ꯆꯥꯛꯂꯛꯈꯤꯕ ꯃꯇꯝꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯁ꯭ꯇꯥꯐ ꯃꯦꯝꯕꯔ ꯀꯌꯥꯃꯔꯨꯝ ꯑꯅꯥꯕꯁꯤꯡꯒꯤ ꯁꯦꯕꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡ 13ꯁꯨ ꯂꯩꯈꯤ ꯒꯣꯜꯄꯥꯔꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯃꯤꯅꯥꯛꯁꯤ ꯗꯥꯁ ꯅꯥꯊꯅ ꯑꯦꯖꯦꯟꯁꯤꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯥꯏꯜ ꯀꯦꯌꯔ ꯌꯨꯅꯤꯠꯇ ꯃꯩ ꯆꯥꯛꯂꯛꯈꯤꯕ ꯃꯇꯝꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯅ ꯈꯨꯗꯛꯇ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯐꯥꯌꯔ ꯇꯦꯟꯗꯔꯁꯤꯡ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯩ ꯆꯥꯛꯄ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤ ꯌꯨꯅꯤꯠ ꯑꯗꯨꯗ ꯂꯩꯈꯤꯕ ꯑꯉꯥꯡ 13ꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯑꯄꯣꯛꯄꯒꯤ ꯃꯃꯥꯁꯤꯡꯁꯨ ꯑꯇꯣꯞꯄ ꯃꯅꯥꯛ ꯅꯛꯄ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯊꯝꯈ꯭ꯔꯦ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯁꯤꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯤꯑꯣꯏ ꯑꯃ ꯖꯂꯤ ꯅꯣꯠꯀ ꯀꯣꯟꯅꯅ ꯐꯥꯔꯦ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯊꯥꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯤꯑꯣꯏ ꯑꯃ ꯂꯨꯄꯥ ₹3,09,9 ꯖꯂꯤ ꯅꯣꯠꯀ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯣꯐꯤꯁꯤꯌꯦꯜꯗꯨꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯀꯛꯅꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯥꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯔꯥꯏ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯕꯅꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯔꯤꯌꯁ ꯑꯕꯗꯨꯜ ꯔꯍꯤꯃꯥꯟ ꯁꯤꯀꯤꯜꯀꯔ ꯆꯍꯤ 38 ꯀꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯉꯣꯟꯗꯒꯤ ꯂꯨꯄꯥ 2,000 ꯆꯠꯄꯤꯒꯤ ꯖꯂꯤ ꯅꯣꯠ 194 ꯐꯪꯈꯤ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏꯗꯨꯒꯤ ꯃꯊꯛꯇ IPCꯒꯤ ꯃꯔꯤ ꯂꯩꯅꯕ ꯁꯦꯛꯁꯟꯁꯤꯡꯒꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏꯄꯥꯎꯁꯤꯡ ꯂꯦꯞꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ and thank you